ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ. ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯥꯙꯥꯔ ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗ ꯂꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯖꯨꯟꯒꯤ ꯗꯦꯠ 30 ꯐꯥꯎꯕꯗ ꯂꯤꯡ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯏ. ꯃꯁꯤ ꯑꯅꯧꯕ ꯂꯦꯇꯦꯁ ꯅ꯭ꯌꯨꯁꯇ ꯑꯃꯨꯛ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 30 ꯐꯥꯎꯕꯗ ꯑꯦꯛꯁꯇꯦꯟ ꯇꯧꯕꯒꯤ ꯑꯃꯗꯤ ꯊꯦꯡꯅꯖꯩ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯔꯝ ꯇꯧꯗꯅ ꯂꯤꯡ ꯇꯧꯒꯗꯒꯦ, ꯀꯗꯥꯏꯗ ꯇꯧꯒꯗꯒꯦ ꯈꯪꯗꯕꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯈꯟꯖꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯁꯦꯝꯖꯕꯅꯤ. ꯑꯍꯥꯟꯕꯗ ꯕ꯭ꯔꯥꯎꯖꯔ ꯑꯃꯗ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯕ꯭ꯔꯥꯎꯖꯔꯗ www.incometax.gov.in ꯁꯤꯗ ꯆꯪꯕꯤꯔꯣ. ꯑꯗꯨꯒ ꯏꯟꯀꯝ ꯇꯦꯛꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗꯗꯤ ꯆꯪꯕꯤꯒꯅꯨꯀꯣ. ꯃꯁꯤ ꯁꯤꯗ ꯑꯣꯏꯅ ꯆꯪꯕꯤꯒꯗꯕꯅꯤ. ꯁꯤꯗ ꯊꯣꯛꯂꯛꯑꯦ. ꯍꯧꯖꯤꯛ ꯁꯤ ꯊꯣꯛꯂꯛꯄꯗ ꯏ-ꯚꯦꯔꯤꯐꯥꯏ ꯍꯥꯏꯕ ꯑꯃ, ꯂꯤꯡ ꯑꯥꯙꯥꯔ ꯍꯥꯏꯕ ꯑꯃ, ꯃꯈꯥꯗꯁꯨ ꯂꯤꯡ ꯑꯥꯙꯥꯔ ꯍꯥꯏꯕ ꯑꯃꯃꯨꯛ ꯑꯅꯤ ꯊꯦꯡꯅꯒꯅꯤ. ꯑꯍꯥꯟꯕꯒꯤ ꯂꯤꯡ ꯑꯥꯙꯥꯔꯁꯤꯗ ꯆꯪꯕꯤꯔꯣ. ꯁꯤꯒꯤ ꯆꯪꯉ ꯃꯇꯨꯡꯗ ꯄꯥꯟ ꯅꯝꯕꯔ ꯅꯝꯕꯤꯔꯣ. FUIPT2888888G. ꯃꯊꯪꯗ ꯑꯥꯙꯥꯔ ꯀꯥꯔꯗ ꯅꯝꯕꯔꯗꯨ ꯅꯝꯕꯤꯔꯣ. 60812467020. ꯑꯥꯙꯥꯔꯗ ꯂꯩꯕ ꯃꯤꯡꯗꯣ. ꯁꯨꯝ ꯅꯝꯕꯤꯔꯣ. ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯣ ꯍꯥꯞꯄꯤꯔꯣ. 89745855. ꯑꯥꯙꯥꯔꯗ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ, ꯑꯩꯈꯣꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯁꯤ ꯀꯩꯅꯣ ꯏꯌꯔ ꯈꯛ ꯍꯥꯞꯄ ꯑꯣꯏꯔꯒꯗꯤ ꯑꯥꯏ ꯍꯦꯞ ꯑꯣꯡꯂꯤ ꯏꯌꯔ ꯑꯣꯐ ꯕꯥꯔꯠꯁꯤ ꯇꯤꯛ ꯇꯧꯕꯤꯔꯣ. ꯀꯩꯒꯨꯝꯕ ꯄꯨꯂꯞ ꯗꯦꯠ, ꯃꯟꯊ, ꯏꯌꯔ ꯄꯨꯝꯅꯃꯛ ꯍꯥꯞꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯗ ꯂꯤꯡ ꯑꯥꯙꯥꯔꯗ ꯆꯪꯕꯤꯔꯣ. ꯁꯤꯗ OTP ꯑꯃ ꯊꯥꯔꯛꯀꯅꯤ. ꯑꯩꯒꯤ ꯍꯥꯞꯈꯤꯕ ꯑꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯔꯝꯕ ꯍꯥꯞꯄꯤꯒꯦ ꯃꯗꯨꯗ ꯂꯤꯡ, ꯁꯤꯒꯤ ꯀꯩꯅꯣꯁꯦ OTP ꯑꯃ ꯂꯥꯛꯀꯅꯤ. OTPꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯀꯣ. ꯑꯥꯙꯥꯔ ꯀꯥꯔꯗ ꯍꯥꯞꯄꯗꯨꯗ ꯑꯥꯙꯥꯔ ꯀꯥꯔꯗ ꯂꯧꯊꯣꯛꯄꯗ ꯍꯥꯞꯈꯤꯕ OTPꯗꯨꯅꯤ, ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨꯅꯤ, ꯃꯗꯨꯗ ꯂꯥꯛꯀꯗꯕ OTPꯅꯤ. ꯃꯗꯨꯗ ꯍꯥꯞꯄꯤꯔꯣ. ꯑꯗꯨꯒ ꯃꯥꯒꯤ OTPꯁꯤ ꯃꯤꯅꯤꯠ 35 ꯂꯩꯒꯅꯤꯀꯣ. ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ. OTPꯗꯣ ꯍꯥꯞꯄꯤꯔꯒ ꯚꯦꯂꯤꯗꯦꯠ ꯁꯤꯗ ꯅꯝꯕꯤꯔꯣ. ꯚꯦꯂꯤꯗꯦꯠꯁꯤ ꯅꯝꯃꯀꯥꯟꯗ ꯑꯗꯨꯝ ꯑꯗꯣꯝꯒꯤꯗꯣ ꯂꯤꯡ ꯇꯧꯔꯒꯅꯤ. ꯊꯥꯒꯠꯆꯔꯤ.